Wangoi Kabui Khulgi ga ngai thoramgi sarukama oina ngasi loisinbagi thoramga mari lainana Iboton Memorial Academy ima Wangoi gi oza sing amadi mahairoi singa punlaga angamba khudol tamkhre. Iboton Memorial Academy ima Wangoi gi oza sing amadi mahairoi singna angamba khudol tamba lakhiba asibu Wangoi Kabui Khulgi ahan laman ichilenau singna harau tayamna okbaga loinana ikai khumnaba utkhi. Hairiba khudol tamba asiga mari lainana Iboton Memorial Academy imagi principal asa laimana fongdorakibada aikoigi khul thangnariba singbu nungsinaba amadi mari fagatnaba hotnaba chummi masigi sarukama oina tangkhul amadi rongmai furupki lon asibu ima school asigi handak chahigi session-dagi period ama haplaga mahairoi singda tangkhul amadi kabui furupki lon rongmai language tambibagi khongthang asisu haure amadi tongan-tonganba furup sing culture asibu yokhatnabagi wakhalonda maitai aikoigi jagoi khaktanatana kabui furupki oiba ga ngaida utliba jagoi asisu mahairoi singna haizanaba haiduna school asigi matik chaba oza ani amasu haple haina makha taki culture khangna minungsi laina mana loinariba magi machimanau thangnaba khun thangnaba leiminariba mayamdo amatani understanding laina aduga amukasu adudagi hena su khangnaba haina school sina haktakti koigi tangkhulga rongmai language se hapaga hena mapung phana understanding tawnaba per ama adugi tamakta teacher hapaga loan su tambagi hawbagi haktakki session dagi hawkhre jagoi gi haidi jagoi da rasi la khakna taba maitai jagoi khakna taba lai harau gi jagoi khakna taba gangai da kai jagoi sai kai tawne gi haina ta jagoi gi oza khoi ani masu hatak nauna khoi hapchai loimak mai magi madu loimak hainaba school sida hawrei ba satra khudingmak football player oi taraga su hayin chawraga doctor engineer oi daba oi ba yati haiba ka su lai tamina moi na player mo oi tar su culture khangba bebhar khangba minungsi laiba ama oi ba adagidi mukhoi angang hauraiba laik lai su hoi cha sing se IAS officer oi su lai khatang tamaga masagi mana haiba